ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯂꯤ W꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯄꯥꯜꯗꯒꯤ ꯑꯔꯨꯕꯤꯅ ꯀꯧꯔꯛꯏ, "ꯏꯃꯥ! ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯑꯩ ꯂꯥꯛꯑꯦ, ꯊꯣꯛꯂꯛꯑꯣ!" ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯐꯤ ꯑꯗꯨ ꯁꯦꯝꯗꯨꯅ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏ, "ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ." "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯒꯤ ꯏꯊꯧ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯛ ꯐꯥꯎꯕ ꯁꯝꯖꯦꯠ ꯍꯥꯠꯄ ꯁꯪꯕ ꯅꯠꯇꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯅ ꯐꯠ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯕ꯭ꯔꯣ? ꯑꯗꯨꯕꯨ ꯍꯥꯏꯕ, ꯁꯣꯝꯗ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯑꯃꯗꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯅ꯫ ꯅꯠꯇꯦ, ꯅꯌꯨꯝ ꯃꯗꯨꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯣ? ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕ ꯉꯥꯛꯇꯔꯣ?" "ꯍꯣ, ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯦ꯫ ꯑꯩꯒꯤ ꯇꯦꯡꯁꯤꯛꯀꯤ ꯑꯃ ꯄꯥꯡꯕꯤꯅꯕ ꯃꯤ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯣꯠꯅꯗꯧꯔꯤꯕ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯗꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤꯀꯣ꯫ ꯑꯩꯅꯅꯦ ꯋꯥꯏ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ." "ꯌꯥꯔꯦ, ꯅꯪꯅ ꯅꯨꯄꯤ ꯊꯣꯛꯇ꯭ꯔꯒ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯂꯩꯌꯨ ꯍꯥꯏꯒꯦ? ꯅꯪꯁꯦ ꯌꯨꯝ ꯃꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ꯫ ꯅꯪꯅ ꯋꯥꯕ ꯑꯃꯗꯤ ꯋꯥꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩ꯫ ꯄꯪꯗꯤ ꯄꯪꯖꯔꯒ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯏꯁꯧ ꯂꯥꯡꯂꯤꯕ? ꯆꯠꯁꯤ ꯂꯥꯎ, ꯊꯦꯡꯂꯕꯅꯤ." ꯍꯥꯏꯔꯒ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ꯫ ꯑꯔꯨꯕꯤꯅ ꯃꯃꯥꯗ ꯌꯦꯡꯂꯒ, "ꯍꯣ, ꯅꯌꯥ ꯅꯨꯄꯥꯗꯣ ꯃꯇꯥꯡ ꯆꯥꯗꯅ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯏ꯫ ꯍꯦꯛ ꯇꯧꯔꯒ ꯑꯩꯕꯨ ꯐꯨꯗꯣꯛꯀꯅꯤꯒ ꯐꯨꯖꯤꯟꯒꯅꯤꯒ꯫ ꯑꯩꯁꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯈꯥꯗ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕ꯫ ꯅꯪꯒꯤꯅꯦ ꯑꯗꯨ ꯑꯗꯥꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯣꯛꯇ ꯆꯪꯗꯦ꯫ ꯂꯥꯎ, ꯄ꯭ꯔꯞ ꯆꯠꯁꯤ꯫ ꯉꯁꯤꯗꯤꯅꯦ ꯃꯤ ꯍꯥꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩ." ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯁꯤ ꯊꯥꯕꯂꯩꯕꯨ ꯄꯣꯛꯄ ꯃꯃꯥꯅꯤ꯫ ꯃꯆꯥ 3 ꯄꯣꯛꯏ, ꯅꯨꯄꯥꯅ ꯇꯣꯜꯂꯤ꯫ ꯍꯥꯟꯅꯗꯤ ꯃꯌꯥ ꯅꯨꯄꯥ ꯊꯣꯏꯕꯒꯤ ꯃꯇꯥꯡꯗ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯂꯨꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯪꯂꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯤꯅꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯑꯍꯜꯅꯤ ꯍꯥꯏꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯍꯧꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗ ꯄꯥꯎ ꯊꯥꯏ, ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯂꯤꯕ ꯑꯁꯤꯅꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯑꯔꯨꯕꯤꯅ ꯃꯃꯥꯗ ꯍꯪꯉꯤ, "ꯏꯃꯥ, ꯋꯥꯐꯝꯁꯦ ꯑꯩꯗꯤ ꯋꯥꯈꯜ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯗꯦ꯫ ꯏꯃꯥꯅꯁꯨ ꯐꯖꯅ ꯍꯥꯏꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ?" "ꯍꯣ, ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯨ, ꯃꯈꯣꯏꯅ ꯉꯝꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯑꯄꯪꯕ ꯃꯤꯗꯧꯅ ꯃꯈꯣꯏꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯔꯒ ꯌꯥꯔꯗ꯭ꯔꯣ? ꯑꯩ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯍꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯗꯧꯔꯤꯕꯅꯤ." "ꯅꯠꯇꯦ ꯏꯃꯥ, ꯑꯩꯈꯣꯏ ꯊꯥꯕꯂꯩꯅꯗꯤ ꯏꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯣ?" "ꯍꯥꯏꯗꯦ꯫ ꯃꯗꯨꯃꯅ ꯀꯔꯤ ꯈꯜꯂꯤꯅꯣ? ꯌꯥꯝꯅ ꯄꯪꯉꯤ ꯃꯗꯨ." "ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯐꯤꯕꯝ ꯑꯗꯨ ꯈꯪꯂꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯗꯤ?" "ꯅꯠꯇꯦ ꯏꯃꯥ, ꯇꯁꯦꯡꯅ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ?" "ꯍꯣ, ꯆꯨꯝꯂꯦꯕ, ꯇꯁꯦꯡꯅ ꯆꯨꯝꯂꯕꯅꯤ ꯃꯁꯤ꯫ ꯃꯈꯥ ꯊꯪꯕꯒꯤ ꯅꯅꯦ ꯆꯥꯎꯕꯤꯇꯣꯟꯅ ꯉꯔꯥꯡꯅꯤ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯂꯤꯕ꯫ ꯑꯩꯁꯨ ꯃꯈꯣꯏꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯍꯦꯛ ꯎꯕꯗ ꯋꯥꯈꯜ ꯑꯁꯤꯗ ꯏꯆꯤꯡꯇꯗꯤ ꯆꯤꯡꯅꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕ ꯑꯗꯨꯗ ꯊꯣꯏꯅ ꯋꯥꯈꯜ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯃꯤꯅꯥꯏ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ, ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯤꯕ? ꯏꯃꯥ, ꯁꯤꯗꯤ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯅꯤꯗ꯫ ꯍꯣꯔꯦꯟꯅꯦ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗ ꯉꯥꯛꯄꯤꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯁꯤꯗꯤ." "ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯀꯩꯗꯧꯕꯩ ꯉꯥꯛꯄꯤꯗꯣꯏꯅꯣ? ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯦ꯫ ꯑꯁꯨꯛ ꯆꯥꯎꯅ ꯑꯩꯈꯣꯏꯗ ꯃꯤꯅꯝꯂꯒ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯑꯩꯈꯣꯏ ꯊꯥꯕꯂꯩꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄꯁꯦ ꯆꯍꯤ 1 ꯍꯦꯜꯂꯤ꯫ ꯃꯅꯥ ꯃꯅꯤꯜꯒ ꯅꯥꯏꯍꯟꯗꯅ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯣꯏꯔꯦ." "ꯍꯣ, ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯅꯤ ꯍꯥꯏꯕꯒꯦ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯂꯥꯟ ꯇꯧꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨ." "ꯏꯃꯥ, ꯑꯩꯈꯣꯏ ꯊꯥꯕꯂꯩꯗꯤ ꯀꯝꯗꯧꯕ? ꯃꯐꯝ ꯑꯗꯨꯗ ꯊꯝꯗꯧꯔꯤꯕ꯭ꯔꯣ?" "ꯀꯔꯤꯒꯤ ꯊꯝꯗꯣꯏꯕ? ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯊꯝꯗꯣꯏꯅꯣ? ꯊꯝꯂꯣꯏ꯫ ꯉꯁꯤ ꯆꯠꯂꯤꯉꯩ ꯑꯁꯤꯗꯅꯦ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯔꯛꯀꯅꯤ, ꯑꯗꯨꯒ ꯆꯞ ꯆꯥꯅ ꯏꯖꯠ ꯃꯃꯜ ꯂꯧꯒꯅꯤ, ꯃꯈꯣꯏꯕꯨ ꯃꯨꯠꯅꯕ ꯁꯤꯟꯒꯅꯤ." "ꯏꯃꯥ,
ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯐꯥꯒꯤ ꯐꯔꯥꯡꯗꯧꯅ ꯃꯈꯣꯏꯅ ꯏꯈꯣꯡ ꯑꯁꯤꯗ ꯇꯨꯔꯒ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤ ꯄꯥꯝꯃꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯀꯟꯅ ꯅꯤꯕꯗꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯤ ꯌꯧꯅ ꯆꯥꯎꯅ ꯃꯤꯅꯝꯕ ꯌꯥꯔꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯁꯅꯥꯇꯣꯝꯕꯤ ꯑꯩꯉꯣꯟꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯊꯥꯡꯉꯨ ꯑꯁꯥꯎꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯟꯅ ꯆꯠꯂꯤ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯅꯤ ꯃꯇꯝ ꯑꯁꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯅꯄꯥꯛꯄꯤ ꯃꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯏ ꯂꯥꯡꯂꯦꯟꯅ ꯍꯦꯛ ꯎꯔꯗꯨꯅ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯁꯤꯡꯒ ꯑꯃꯨꯛ ꯁꯣꯛꯄꯤꯔꯤꯕꯗꯨꯕꯣ ꯁꯦ ꯑꯩ ꯇꯧꯒꯦ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕꯤꯌꯨ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯅꯦꯍꯦ ꯏꯃꯥ ꯅꯥꯕ ꯐꯔꯦ ꯑꯗꯨ ꯑꯩꯁꯨ ꯌꯥꯗꯦ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕꯤꯌꯨ ꯅꯃꯧ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯇꯧ ꯑꯁꯤꯗ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯑꯆꯨꯝꯕꯅ ꯄꯣꯂꯣꯏꯗ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯣ ꯏꯃꯥ ꯍꯧꯖꯤꯛꯇꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤ ꯂꯥꯟꯗꯕ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯐꯤꯔꯥꯜ ꯃꯃꯥꯏ ꯆꯨꯝꯃꯤ ꯏꯃꯧꯇꯅꯤ ꯏꯃꯧꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯧꯅꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯏꯃꯥ ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛꯁꯨ ꯏꯃꯥꯅ ꯅꯃꯧꯕꯨꯅ ꯆꯥꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯨꯡꯗꯒꯤ ꯊꯥꯕꯜꯂꯩ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯏꯆꯦ ꯏꯁꯤꯡ ꯊꯥꯡꯒꯠꯂꯝꯕ꯭ꯔꯣ ꯁꯧꯔꯦ ꯍꯩꯃꯥ ꯆꯥ ꯈꯔ ꯂꯣꯟꯒꯦ ꯍꯥꯏꯅ ꯏꯁꯤꯡ ꯈꯔ ꯊꯥꯡꯒꯠꯂꯝꯕꯅꯤ ꯍꯣꯏ ꯏꯆꯦ ꯌꯦꯡꯂꯒꯦ ꯏꯁꯤꯡ ꯀꯣꯟꯗꯨ ꯌꯥꯟꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯊꯥꯕꯜꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯕꯨ ꯉꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦꯅꯦ ꯏꯆꯦ ꯊꯣꯡꯒꯦ ꯍꯥꯏꯌꯨꯗꯅ ꯏꯆꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯐꯥꯎꯗꯦꯗ ꯑꯩ ꯀꯩꯗꯧꯕꯩ ꯐꯥꯎꯗ꯭ꯔꯤꯕ ꯆꯥꯅꯤꯡꯕꯗ ꯆꯥꯍꯧꯒꯗꯕ ꯃꯇꯝꯅꯤ ꯁꯤꯗꯩꯗꯤ ꯑꯉꯥꯡ ꯍꯦꯛ ꯎꯅꯈꯤꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯆꯥꯕ ꯊꯛꯄ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯆꯥꯅꯤꯡꯂꯒꯅ ꯆꯥꯗꯕꯤ ꯂꯩꯁꯤꯟꯕꯗꯣ ꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯍꯌꯦꯡ ꯑꯉꯥꯡꯗꯣ ꯃꯇꯤꯟꯒ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯅꯕꯅꯤ ꯆꯥꯅꯤꯡꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯆꯦ ꯐꯔꯦ ꯏꯆꯦꯅ ꯊꯣꯛꯄ ꯅꯪꯅ ꯆꯥꯕ ꯌꯥꯅꯕ ꯀꯔꯤꯅꯣ ꯊꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯥꯛꯄꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯒꯦꯅꯦ ꯀꯨꯏꯔꯛꯑꯣꯏꯗꯦ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥ ꯁꯦꯜ ꯑꯗꯨ ꯂꯧꯔꯒ ꯐꯠ ꯂꯥꯛꯇꯧ ꯃꯥꯜꯂꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯆꯥꯅꯤꯡꯕꯁꯤꯡ ꯈꯜꯂꯒ ꯆꯥꯍꯧꯒꯗꯕꯅꯤ ꯏꯃꯥ ꯅꯃꯧ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯍꯧꯈꯤꯕ ꯃꯌꯥꯝꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯊꯃꯣꯏꯗ ꯑꯁꯥꯎꯕ ꯑꯣꯏꯅ ꯑꯣꯝꯂꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯄꯥꯜ ꯊꯣꯡꯅ ꯐꯨꯗꯣꯛꯀꯦ ꯍꯥꯏꯅ ꯅꯪ ꯈꯜꯂꯒꯅꯨꯀꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯃꯥ ꯑꯩꯅ ꯂꯥꯟꯕꯅꯤ ꯏꯃꯥ ꯅꯃꯧ ꯋꯥꯈꯜ ꯇꯥꯖꯔꯤ ꯆꯨꯝꯃꯤ ꯁꯥꯒꯩ ꯑꯃ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯏꯆꯦꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯀꯥꯡꯈꯨꯜꯕꯨ ꯃꯨꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗ ꯏꯃꯥꯅ ꯋꯥꯖꯕ ꯑꯗꯨꯕꯨ ꯏꯃꯥ ꯃꯁꯤꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕꯗꯣ ꯍꯥꯏꯕꯗꯣ ꯑꯣꯏꯀꯣ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯜꯂꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯁꯥꯒꯩ ꯑꯁꯤꯒꯤ ꯏ ꯑꯃ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯨꯅ ꯐꯪꯅꯕꯒꯤꯗꯃꯛ ꯅꯃꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯅꯤꯖꯔꯤ ꯁꯤꯗꯩꯗꯤ ꯏꯃꯥꯁꯨ ꯏꯁꯨ ꯎꯕ ꯐꯪꯂꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯃꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯃꯆꯦꯒ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯡꯂꯩ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯏ ꯃꯁꯤꯗ ꯊꯥꯕꯜꯂꯩꯅ ꯏꯃꯥ ꯈꯣꯏ ꯂꯥꯛꯏ ꯃꯥꯜꯂꯦ ꯍꯥ ꯏꯅꯝꯃ ꯈꯣꯏ ꯂꯥꯛꯑꯦꯕ ꯄꯥꯛꯄꯤꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯊꯥꯕꯜꯂꯩ ꯃꯃꯥ ꯂꯥꯛꯄ ꯎꯕ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯑꯗꯨꯒ ꯀꯧꯖꯩ ꯏꯃꯥ ꯌꯥꯝ ꯊꯥꯖꯗꯅ ꯉꯟꯇꯥꯅ ꯏꯆꯦꯁꯨ ꯌꯥꯎꯔꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯍꯜꯂꯛꯇ꯭ꯔꯤꯕ ꯅꯪꯕꯨ ꯑꯈꯥꯡ ꯀꯟꯕꯤꯔꯣ ꯃꯃꯥꯒꯤ ꯈꯣꯟꯗꯥ ꯑꯁꯤꯗ ꯏꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯅꯪꯕꯨ ꯏꯖꯠ ꯂꯩꯇꯕ ꯃꯤꯔꯣ ꯅꯪꯕꯨ ꯆꯦꯜꯂꯨꯔꯕꯤꯔꯣ ꯍꯜꯂꯛꯄꯤꯔꯣ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯊꯥꯕꯜꯂꯩ ꯃꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ ꯃꯇꯧ ꯑꯁꯤꯗ ꯄꯥꯛꯄꯤꯅ ꯇꯞꯅ ꯏꯅꯝꯃ ꯏꯃꯧꯅ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯊꯥꯖꯗꯅꯁꯨ ꯂꯥꯛꯏ ꯃꯥꯡꯒꯣꯜꯗ ꯍꯥꯟꯅ ꯀꯥꯈꯠꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯏꯄꯥ ꯄꯥꯈꯠꯂꯤ ꯄꯥꯛꯄꯤ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯉꯝꯂꯤꯅ ꯏꯅꯥꯎꯅꯨꯄꯤ ꯊꯥꯕꯜꯂꯩꯁꯦ ꯃꯤꯒꯤ ꯃꯤꯅꯣꯛ ꯑꯃꯠꯇ ꯆꯪꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤꯅꯦ ꯑꯣꯏꯔꯝꯂꯤꯕ
Inau nupi leisabi asibu atombi hekta oihenba sidi kari mataunoda sibu kanagi thamoina pendoino handamuki wanganga sida pakpi mahak wakhal tari tapna khummi chummi nakhoigi maphamda aina yamna chawna minamkhri minamba aduna ngasidi nakhoigi thamoida mairi oina chaklakli matam chana aronba wafam asi nakhoigi maphamda hairudabagi iraldo amukta inama nakhoina ngakpiyo kainoda ngakpiba haibo kaino sibu hekta ngakpiyo haina hairaga yabo waro aida singna lankri inama aiba amukta ngakpiyo taba yabo wasu khara nganguda ichasi leisabi nakhoigi namita ichasibu sanapot oina ubro ayamna pende asumna mapalda kanna wangang narakpa asida chakhumda leiramba langlensu kari toba yauraba chano haina khanduna mapalda thoglai thabalaina mamada yenglaga ima tapna wanganguba mina takhraga yamna phasadi imungda changlaga phasana wasi ngangnasi imungda hana changkhisi arubina he ngang nangna sukyamna nakok yaujaba sibu karigino ha nang mupongba mi sibu ani suna leiram khidro nangbu nama soiba miro mina nangonda asuk chawna minamlaga nangna shida nara leirabi mi amagum adukna tu sona leiriba karigino nangi damakta ikhoi mayam ama leiri habisa nangi nakok aduda ningsingdabro ije asawba pumbada amukta tapthabiko pumnamak ase nanaw aigi laibakta asumna thu haina tamkhibanani Sanatombi na machagi wafam asida makhudombi aduna thenduna kanagi naraibak kanagi asumna tamma nangsi imana wani yokjarakpani karigi nangna asumna tawriba aigi ichana tombi oiba yaroi sungya he yaroi haujikti wafam asina kairo le kai pomna makhangnarakli haujik imagi ijat kari oini pakpina pomnamak aigi irani imauda adumna haibigano aina sagai asibu mutkragani khallubada pakhatna nakhoigi maphamda asuk chawna minamluri hera adumna taraini hekta hairaga yabu wara sibo aikhoidinya ichaninngol poklubana mama ama oina masigi maijak ase khangduna leiba ngamdiye atombi haiba mingthol asibu kayamuk yamna phajaba mingtholno ho pamjati ba asuk tukachaba mawng ase aigi raibakta thoklaba thabalaina tapna ima aronba wafam ase nacha aina khanglakpa mikupta aisu yamna sauki leiramliba ichebu aina yamna tatheki imana aigi asawba phathabiki aduga ichebu imaga ikho eni changduna otki naiki ichebu yummasidagi tanthokhinaba kayar khanna hotnaki adubu ima nacha aigi su miyoibagi thamoi haibado ama palubana ithanda wakhal tajaraki ichesya nupi oina poklabasu khwaidagi maraibak thiraba nupi ma haibadu oiri magi khallubada aigi thamoi puba ngamte mana imagi tamchagi aigi amadi yumasigi kayada khanjaba pumnamak adubu ururaga aina ichebu waroba ngamkhidi arubina sat lauri hai nangba nabukchel kayam chawba mino nang mangai rene nabukchel chawriba nangonda asi yauna makhoina minamlame haiba khanglaba si phawba nang adum tumina khangduna leiribani ba nang mangai reba adokna khoidau sauning khreda idea iche pheba masida aina adumna tawruraga kari kanaba ayamana maram oiraga mutkidawraba sagai amabu kanba ngamjaba haibasa aigi khwaidagi laibak phaba oiroidrane iche Sanatombina nang atombi yamna oininglabra ha nang atombi yamna oininglabro nangi wakhalda atombi haiba mingtholase yamna phajaba yamna lemba amani haina khallurabro nakok adubu santhi hanbro nangbo adugasu aikhoida wa machet amata haidana tamina nang yumasida khangduna leiribane banang pakpina aina imauda yumasit hadoktuna zakhiganu haina kanna haijabani imaugi mara leite ho ngami yamna ngame khare leirabadi icha kaise hatpikhrani adubu phibam asi yaura phawba tamina leithokadaba Sanatombido ainati ikhong asida turaduna icha ningolase namo oijarage haina nirakhiba natro nupi leiraba nacha adubu amuk minamduna luhongba namana cha chapmani sungpha hek pharoi mupok khodingda sa phanglaba mi oina poko inama aina laluba kawbana lale haiba wahi asidagi ahenba wahi ama haijanaba engonda leite ai lale ai lan khrei nama
ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯈꯣꯡꯗ ꯇꯨꯒꯦ ꯍꯥꯏꯅ ꯄꯥꯛꯊꯔꯛꯏ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤ ꯐꯠ ꯆꯠꯊꯣꯛꯂꯒ ꯅꯪꯕꯨ ꯉꯥꯛꯄꯤꯕꯗꯤ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯅꯣꯏ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯃꯈꯥ ꯇꯥꯏ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯇꯅꯕ ꯏꯅ ꯄꯥꯝꯕ ꯀꯅꯥꯒꯤ ꯁꯥꯒꯩꯒꯤ ꯏ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯩ ꯅꯪ ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ ꯆꯪꯉꯨ ꯅꯐꯤ ꯅꯔꯣꯜ ꯈꯔ ꯌꯣꯝꯁꯤꯜꯂꯛꯎ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯂꯗꯕꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯌꯨꯝꯗ ꯆꯠꯄ ꯉꯝꯂꯣꯏ ꯍꯩ ꯅꯆꯤꯜꯗꯣ ꯈꯨꯝꯂꯅꯨꯅꯦ ꯁꯠ ꯆꯪꯉꯨꯅꯦ ꯏꯃꯥ ꯅꯆꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯀꯩꯗꯧꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤꯅꯦ ꯑꯩꯕꯨ ꯃꯤ ꯑꯃꯠꯇꯅ ꯎꯁꯤꯠꯇꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯕ ꯅꯐꯤ ꯈꯔ ꯌꯣꯝꯂꯨꯔꯣꯅꯦ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟ ꯃꯈꯣꯡ ꯈꯔ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯖꯔꯛꯏ ꯏꯅꯦ ꯊꯥꯕꯂꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯕꯤꯈꯤꯒꯅꯨ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯟꯕꯤꯌꯨ ꯁꯅꯥꯇꯣꯝꯕꯤ ꯃꯃꯥꯏ ꯐꯠ ꯂꯩꯈꯠꯂꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯪꯂ ꯇꯧ ꯉꯝꯕꯤꯁꯦ ꯉꯝꯃꯤꯅꯦ ꯌꯥꯝꯅ ꯉꯝꯃꯤꯅꯦ ꯃꯤꯅꯥꯏ ꯑꯃꯨꯛ ꯁꯥ ꯃꯄꯨ ꯑꯃꯨꯛ ꯁꯥ ꯌꯥꯝꯅ ꯍꯩꯔꯦꯕ ꯅꯈꯣꯏ ꯃꯉꯥꯏꯗ ꯍꯩꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯅꯥꯎ ꯊꯥꯕꯂꯩꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯏꯆꯥ ꯄꯣꯛꯄ ꯉꯝꯂꯨꯗꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯏꯅꯥꯎ ꯊꯥꯕꯂꯩꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯏꯅꯦ ꯃꯥꯇꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯕꯤꯈꯤꯅꯨ ꯍꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯗꯤ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯈꯪꯂꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯈꯛ ꯑꯣꯏꯍꯜꯂꯣꯏ ꯃꯤꯅꯥꯏ ꯃꯆꯥ ꯍꯩ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯅꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯍꯟꯕ ꯉꯝꯕ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯂꯣꯏꯅꯦ ꯏꯕꯦꯝꯃ ꯅꯪꯒꯨꯝꯕꯤ ꯃꯤꯁꯤꯗꯤꯅꯦ ꯍꯤꯡꯗꯨꯅ ꯂꯩꯕ ꯀꯥꯟꯅꯔꯣꯏ ꯁꯤꯖꯈꯣꯅꯦ ꯊꯥꯕꯂꯩꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯏꯆꯦ ꯅꯠꯇꯦ ꯑꯔꯨꯕꯤꯅ ꯏꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣꯃ ꯌꯥꯝꯅ ꯇꯧꯔꯤ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕꯅꯤ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯋꯥꯗ ꯉꯥꯡꯂꯒ ꯂꯩꯔꯤ ꯍꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯈꯣꯏꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯅꯪ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯏꯅꯥꯎꯅ ꯍꯥꯏꯗꯨꯅ ꯅꯪꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯂꯥꯛꯂꯤ ꯑꯩꯈꯣꯏꯕꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯏꯆꯦ ꯑꯩ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯕ ꯅꯠꯇꯦ ꯏꯊꯟꯇ ꯋꯥꯈꯜ ꯑꯁꯦ ꯃꯨꯟꯅ ꯈꯟꯖꯔꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯕꯅꯤ ꯀꯔꯝꯕ ꯐꯤꯔꯦꯞ ꯑꯩ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯗꯛ ꯊꯤꯜꯂꯒ ꯍꯥꯏ ꯅꯪꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯃꯤꯅꯣꯅꯦ ꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯀꯣꯛ ꯌꯥꯎꯗꯕ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯀꯌꯥꯝ ꯄꯥꯝꯒꯦ ꯅꯪ ꯏꯃꯥ ꯅꯆꯥ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯋꯥꯐꯝ ꯑꯁꯤꯃꯒꯤ ꯃꯇꯥꯡꯗ ꯑꯩꯅꯁꯨ ꯏꯃꯥ ꯍꯣꯏꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗꯕꯅꯤ ꯋꯥꯐꯝ ꯑꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯦꯂꯝꯒꯦꯠꯄꯤ ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯍꯧꯖꯤꯛ ꯑꯩ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ ꯃꯤꯅ ꯅꯪꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯁꯤꯖꯤꯟꯅꯔꯒ ꯑꯁꯤ ꯐꯥꯎꯕ ꯅꯪ ꯑꯁꯨꯛ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯂꯩꯔꯤꯅꯦ ꯍꯩ ꯅꯄꯨꯟꯁꯤꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯦꯟꯅꯤ ꯈꯪꯉꯨꯅꯦ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯗꯤ ꯑꯩꯅꯤ ꯏꯅꯥꯎ ꯊꯥꯕꯂꯩꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯑꯔꯨꯕꯤꯅ ꯏꯃꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯗꯧꯔꯤꯗ ꯃꯁꯤꯒꯤ ꯇꯧꯉꯝꯕꯤ ꯅꯨꯄꯤꯁꯦ ꯃꯁꯝ ꯍꯦꯛꯇ ꯑꯩ ꯐꯣꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯍꯦꯛꯇ ꯐꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏ ꯐꯣꯏꯌꯨ ꯏꯕꯦꯝꯃ ꯐꯣꯏꯌꯨ ꯐꯠꯇꯕꯤ ꯑꯁꯦ ꯃꯥꯅ ꯃꯀꯣꯛꯅꯤ ꯑꯣꯏꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯂꯩꯅ ꯏꯆꯦ ꯁꯤ ꯇꯣꯛꯑꯣ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕ ꯁꯤꯕꯣ ꯁꯤ ꯊꯥꯗꯣꯛꯑꯣ ꯄꯥꯛꯄꯤꯅꯁꯨ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯅꯦ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯍꯧꯅꯗꯦꯅꯦꯍꯦ ꯁꯦ ꯏꯆꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯆꯤꯡꯊꯣꯛꯏ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯏꯆꯦꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯤ ꯑꯃꯗꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯒꯦ ꯃꯁꯤꯗ ꯏꯆꯦ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯐꯤ ꯌꯣꯝꯂꯒ ꯄꯨꯊꯣꯔꯛꯎ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯆꯠꯈꯤꯁꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜ ꯃꯌꯥꯝ ꯑꯃꯒꯤ ꯏꯖꯠ ꯇꯥꯕꯤ ꯇꯥꯜꯂꯒ ꯏꯃꯨꯡ ꯑꯁꯤ ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯨ ꯅꯪ ꯏꯆꯦ ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯅꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯣ ꯋꯥ ꯃꯈꯥ ꯇꯥꯅꯣ ꯑꯉꯥꯡ ꯑꯩꯗꯤ ꯏꯆꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯅꯤ
Yaroye, nang mafam asida makha tana laiba yaroye. Ngasimak, haujimak, yum asidagi chatkadabani. Aina yum ase thadoktu na chatkadabagi maram karisu leite. Yum asida lairiba miyoi khudingmakna aibi yamna luna chana tawbiri. Sanatombina, hai, nang se atombi haibudo oiraganine. Yum asida lairibase. Atombi oiraga kaidawrage ima. Masidi laiminariba miyoi sing adugi yanabagi makha pole. Wa makha yamna tana dawridako. Masigi angangse. Khazing ngangbada wakhal tadaba sibu. Nangse aigi ichani ko. Nama aina haiba wa ilo. Haujimak chatkadabani. Ima, ai chatloi haibani. Ima khoina sida phatlaglaga tawbiriba mayam asibu karino. Yumlon kaironnaba loina tharamlagani. Ayamna ikaijai. Chatpiro yare. Arubina, angang nang yamna hangnuda. Nang ba chawnaba yok thaklaiba mini. Yum masida nang na laibana karisu kanaba phangloi. Masida langlena tapna. Ine, inaw thaba laibo yum masidagi pubikigano. Mahakti yum masigi asingba Yumburembi. Aitani ira laibi. Nupi ma oibada matik chatrabe aise. Isana khangna yum masid thadoktu na satchakige. Wapha masida thaba laina. Iche na hairibu wapha madobu kaino. Iche, yum masid thadoktu na chatkiba yaroi. Iche gidamak na naw lairi. Ichel inaw punna yum masida punchi chupa laimina kesi. Inaw ibema. Iche di yum masida tangjabini. Saidangbi. Iche chalage. Makoigi seba ningthina tawko nang. Iche, nang chatkiba yaroye. Iche. Sanatombina. Inaw, aroi po aina wapama sima aina hairi. Lairiba nupi sina yumase thadoktu na chatkiba ama. Natraga, icha nupibu yumda puraga ijatabi pirakpa ama. Anisigi manungda apamba ama khanbiro. Pakpi, pakhum piba ngamdi. Masida thaba laina mamaga machega bu yengduna khonjal kanna. Migi imung asida nakhoina laklaga asuk yamna ipasabiriba sebu karigino. Yum masida aigi punchina sidri phawba legani. Masida nakhoigi na thokari legi. Nungshina ne ingna chikna lairiba yum masibu nakhoyani na thugaina bu hanariba karigino. Chekrasalo mafam asida mukhana lakano. Arubina, he ngang nangna hairibadu karino. Ai khoise kanano. Nabuk chaladuk yamna pikpa. Napkhoibo aigi imani. Ichena haibada ikaijai. Nakhoina tawriba asibo aigi phana bro. Chatpikro. Sanatombina sauna. Nang makna aigi mayukta leblaba. Nang bu hek bukchariba nama aigi itakta phaw. Aina hairiba asida. Nang hek yadraba. Nang yengo. Mapok asimagi mari tatnagadabani khango. Tatlasano. Mapok asitamagi halage. Tatlasano. Mapok asimatagi natana mapok khudingi oina. Mama machagi oina lainariba mari ado. Tatlasano. Nakhoi kana matana imung asibu thugaibadi yaroi. Aduga isu mapok asimagi. Iyamashida lengdana leigani. Arubina. Ima, masige ngangsidi kainom yamna tawrine. Aikhoi asibu karisu nattaba mi amadawna. Sanatombina amok. Phai. Yengba taridana. Nama napagi mayukta laiba ngamba macha. Loirabani. Ngasi hairiba numit asina. Ima ichagi lainaramba mari ado ponglai loirabani. Nang yum matuda khongol amuk hana tarakpa yaroi. Haiba indabi nangdi yum masida atombi oiraga na punchido. Minok maisa phanglaga lenjaho. Lamket pi. Nang nachilladudagi ima haiba wahaido panbada nachinbalado patlaga sibo ayuko nang. Asumna Sanatombina mathamoida pendabana thanduna machanupigi mafamda asigumba ayakpa michai se chairamlaga machanupiga loinana yum madudagi thuna yangna thokhirami. Langlena, inaw, karigino, nangna imaga ichegada adumna hairiba. Adumna haiba haunadeni nangbo. Iche, ai ichebu yamna nuksi. Ai imabusu yamna nuksi. Ai yumsibu yamna nuksi. Yumasibu kahenba ai pamdiye iche. Imana khara sauningbagi pangangangbada nangna adumna tawriba karigino. Imada adumna haiba yade. Hayengmak aikhoi ani yumda chatlusi. Aduga imada lale haina haijarusi. Hairoi. Kaidobai aina makhoida lale haina haidoiba. Aduga iche. Ai yum madudasu punchigi oina khong thangjilaroi. Inaw. Pakpina kaptuna hairi. Ngasidi aina tawjaruba phataba aduna pumnamakpu may chakpire. Pumnamakpu aina wahali. Ayase yamna phattaba mini.
ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯍꯦ ꯏꯁꯣꯔ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯅꯔꯥ ꯂꯩꯖꯗꯕꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦ꯫ ꯊꯥꯕꯂꯩꯅ, ꯏꯃꯥ, ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕ ꯉꯥꯛꯇꯅꯤ, ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯨꯡ ꯑꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ꯫ ꯏꯃꯧꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏ ꯄꯦꯜꯂꯦ꯫ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯃꯧ, ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯏꯃꯥ, ꯅꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗ ꯅꯪ ꯁꯥꯎꯒꯅꯨ꯫ ꯅꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯅꯪ ꯍꯥꯏꯖꯧꯀꯣ꯫ ꯏꯃꯥ, ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯅꯨ꯫ ꯅꯃꯧꯕ ꯍꯥꯏꯕ ꯏꯟꯗꯕꯤꯅꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯑꯩ ꯏꯄꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯄꯥꯛꯄꯤ, ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯦꯜꯂꯤ꯫ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯛ ꯊꯥꯖꯔꯨꯗꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯤ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯂꯩ ꯑꯉꯥꯡ ꯎꯅꯔꯤ, ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯤ꯫ ꯂꯥꯡꯂꯦꯟ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ, ꯄꯥꯛꯄꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯂꯥꯡꯂꯦꯟꯗ ꯇꯧꯕꯤꯈꯤꯕ ꯑꯣꯠꯄꯤꯈꯤꯕ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯃꯧ ꯅꯨꯄꯤ ꯂꯥꯡꯂꯦꯟꯁꯨ ꯃꯆꯥ ꯑꯃꯇꯪ ꯎꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯂꯥꯡꯂꯦꯟꯅ, ꯏꯃꯥ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯀꯞꯂꯤꯕꯗꯤ? ꯍꯥ, ꯏꯃꯥꯕꯨ ꯀꯞꯄ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯁꯠ ꯇꯩꯊꯣꯛꯏ꯫ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ? ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ, ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯨꯕ꯫ ꯌꯦꯡꯉꯨꯇꯣ ꯏꯃꯥ, ꯑꯉꯥꯡꯁꯦ ꯃꯁꯛ ꯈꯨꯐꯖ ꯑꯃꯅꯦ ꯍꯥꯏꯕ꯫ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦꯕꯣ ꯑꯉꯥꯡꯁꯦ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯄꯥꯛꯄꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ, ꯁꯤꯟꯊꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ, ꯏꯃꯥ, ꯅꯪ ꯅꯠꯇ ꯅꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂ ꯃꯥꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯀꯞꯂꯤꯕ? ꯏꯁꯣꯔ ꯃꯥꯁꯨ ꯐꯠꯃꯟꯗꯦ, ꯅꯪꯁꯨ ꯅꯆꯥ ꯑꯃꯇꯪ ꯌꯥꯎꯕ ꯐꯪꯖꯔꯕꯗꯤ꯫ ꯌꯥꯎꯔꯕꯁꯤꯗꯤ ꯏꯃꯥ, ꯏꯅꯥꯎꯒꯤ ꯏꯆꯥꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯄꯥꯝꯖꯕꯁꯨ ꯃꯅꯤꯡ ꯊꯨꯡꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯏꯃꯥ, ꯌꯦꯡꯉꯨꯅꯤ, ꯏꯆꯥꯒꯤ ꯃꯈꯖꯥꯏꯁꯦ ꯏꯃꯥ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯣꯛꯇꯕꯅꯤ ꯍꯥꯏꯅ ꯈꯛ ꯈꯟꯗꯨꯅ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯌꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯃꯥ, ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯒꯅꯤ꯫ ꯑꯗꯨ ꯏꯃꯥ, ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯊꯣꯟꯁꯤꯒꯦ? ꯅꯪꯅ ꯊꯣꯟꯅꯤꯡꯕ ꯐꯖꯕ ꯃꯃꯤꯡ ꯑꯃ ꯈꯜꯂꯒ ꯊꯣꯟꯖꯔꯣ꯫ ꯑꯩ ꯍꯦꯛꯇ ꯊꯣꯜꯂꯒꯦꯀꯣ ꯏꯃꯥ꯫ ꯑꯩꯅ ꯊꯥꯏꯅ ꯈꯟꯖꯈꯤꯕ ꯏꯆꯥꯒꯤ ꯃꯃꯤꯡ ꯑꯃ ꯂꯩꯌꯦ, ꯑꯗꯨ ꯑꯣꯏꯅ ꯊꯣꯜꯂꯁꯤꯀꯣ꯫ ꯏꯁꯨꯒꯤ ꯃꯃꯤꯡꯕꯨ ꯏꯃꯧꯅ ꯀꯔꯤ ꯍꯥꯏꯅ ꯊꯣꯟꯅꯤꯡꯂꯤꯕ? ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯁꯂꯥꯏꯔꯦꯟ꯫ ꯏꯆꯥꯒꯤ ꯃꯃꯤꯡꯕꯨ ꯁꯂꯥꯏꯔꯦꯟ ꯍꯥꯏꯅ ꯊꯣꯜꯂꯒꯦ꯫ ꯁꯂꯥꯏꯔꯦꯟ? ꯁꯂꯥꯏꯔꯦꯟ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯉꯥꯎꯕ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇ꯭ꯔꯦ꯫ ꯄꯥꯛꯄꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯂꯣꯟꯅ ꯀꯞꯆꯩ꯫ ꯊꯥꯕꯂꯩꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯆꯦꯗ ꯄꯤꯊꯣꯛꯂꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯔꯥꯎꯕꯇꯅ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯁꯅꯥꯇꯣꯝꯕꯤ ꯐꯤꯔꯣꯜ ꯈꯔ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯁꯨ ꯆꯥꯝꯂꯤ꯫ ꯀꯨꯟꯖꯣꯅ ꯃꯥꯅ ꯂꯤꯠꯄ ꯑꯉꯧꯕ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯍꯥꯏ, ꯁꯤꯃꯇ ꯌꯥꯎꯊꯣꯛꯂꯝꯃꯨ꯫ ꯍꯣ, ꯀꯗꯥꯏꯅꯣ? ꯉꯁꯥꯏꯅ ꯁꯤꯗ ꯁꯨꯒꯦ ꯍꯥꯏꯅ ꯊꯤꯔꯝꯕꯅꯤ, ꯂꯩꯍꯧꯗꯕ꯫ ꯏꯅꯦ ꯈꯣꯏꯒꯤꯗ ꯆꯠꯂꯨꯕꯅꯤ꯫ ꯐꯨꯔꯤꯠ ꯑꯗꯨ ꯊꯥꯗꯔꯒ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯐꯝꯊꯩ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯀꯟꯅ ꯐꯤꯔꯣꯜ ꯁꯨꯔꯤ꯫ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏ, ꯏꯁꯨꯗꯣ ꯐꯅ ꯆꯥꯎꯔꯝꯂꯅꯤ, ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ꯫ ꯃꯃꯥ, ꯅꯪꯕꯨ ꯅꯁꯨꯗꯨ ꯎꯅꯤꯡꯗ꯭ꯔꯣ? ꯁꯅꯥꯇꯣꯝꯕꯤ ꯐꯤꯔꯣꯜ ꯁꯨꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯄꯨꯔꯣꯏꯕꯗ ꯃꯃꯥꯏꯁꯠ ꯑꯣꯟꯁꯤꯜꯂꯒ, ꯁ꯭ꯋꯥꯏꯗꯅꯦ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯕꯤꯔꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯈꯠꯅꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ? ꯈꯠꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯈꯟꯅꯁꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯗ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈꯤꯗꯧꯔꯤꯒꯦ? ꯈꯤꯠꯇ ꯋꯥꯈꯜ ꯈꯜꯂꯨꯀꯣ꯫ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯂꯅꯨ꯫
ꯍꯥꯏꯔꯛꯂꯅꯨ ꯍꯥꯏꯅ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯅꯤꯡꯒꯦ? ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯨꯝꯅ ꯆꯨꯝꯅ ꯂꯩꯕꯤꯌꯨ. ꯑꯩꯕꯨ ꯈꯣꯏꯗꯧ ꯊꯤꯠꯅꯕ ꯋꯥꯗꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯗꯕꯅ ꯑꯐꯕ ꯑꯣꯏꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯕ? ꯃꯤꯅ ꯑꯩꯁꯦ ꯅꯨꯄꯤꯅ ꯉꯝꯕꯅꯤ ꯁꯣꯏꯗꯅ ꯍꯥꯏꯅꯔꯝꯂꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯐꯤꯔꯣꯜ ꯈꯔ ꯍꯦꯛꯇ ꯁꯨꯕꯁꯤ ꯁꯨꯐꯝ ꯍꯦꯛ ꯈꯪꯍꯟꯗꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯂꯩꯔꯨꯔꯣ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯐꯪꯂꯤ, ꯅꯪ ꯂꯧꯏ꯫ ꯑꯩꯗꯤ ꯏꯆꯥꯇꯣꯝꯕꯤꯗꯨ ꯅꯨꯡꯁꯤꯅꯦ꯫ ꯍꯣ, ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ? ꯃꯥ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯃꯃꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛꯇ ꯂꯦꯞꯄ ꯉꯝꯕ ꯄꯨꯟꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯈꯣꯡꯒꯣꯜ ꯇꯥꯍꯜꯂꯣꯏ꯫ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯌꯨꯝ ꯑꯗꯨꯗ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒ ꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯅꯤ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯂꯨꯕ ꯅꯠꯇꯦꯗꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯟꯅꯨꯊꯪ ꯑꯁꯤꯗ ꯅꯪ ꯈꯠꯅꯕ ꯌꯦꯛ ꯀꯌꯥꯝ ꯄꯥꯝꯒꯦ? ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯝꯀꯦꯠꯄꯤ ꯅꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯒꯅꯅꯦ ꯆꯠꯂꯣ, ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯨꯔꯣ꯫ ꯁ꯭ꯋꯥꯏꯗꯅꯦ ꯌꯥꯝꯅ ꯆꯔꯥꯡꯅꯔꯅꯨ꯫ ꯏꯆꯥꯅꯤꯅꯦ ꯅꯪꯕꯨ꯫ ꯏꯆꯥꯗꯨꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ? ꯉꯥꯏꯍꯥꯛ ꯁꯥꯎꯋꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯌꯧꯅ ꯏꯆꯥꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯗꯤ ꯆꯨꯝꯂꯣꯏꯀꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯐꯤꯔꯣꯜꯁꯦ ꯅꯪ ꯁꯨꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯁꯨ ꯍꯥꯏꯕ꯭ꯔꯥ? ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯏ ꯑꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕꯒꯦ ꯍꯥꯏꯕ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡ ꯑꯗꯣ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯤꯡꯕ꯫ ꯑꯇꯣꯝꯕꯤ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯅꯦ ꯃꯃꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯗꯕꯅꯤ꯫ ꯑꯗꯨꯇꯗ ꯃꯤꯒꯤ ꯃꯒꯨꯜ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯇꯕꯅꯤꯀꯣ꯫ ꯅꯪ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯂꯥꯡꯂꯦꯟꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫